DM College की कैंपस ता प्लास्टिक फ्री जोन ओइहन्नबा खोंथांग लौखतपा होख्रे खुरुमजरी Am-Istv पाव मीटिंग ताबीर बसिंगबु तराम नोकचरी पाव संदोना पिजरी DM College की कैंपस ता प्लास्टिक फ्री जोन ओइहन्नबा खोंथांग लौखतपा होख्रे DM College of Commerce, Green Club, NSS, Yoga and IQAC na Directorate of Environment and Climate Change ka khusam naduna campus asida plastic free zone ohelasi haina oza amadi mahairoi singna saruk yaduna khongchat ama chatpaga loinana campus asida leiramba plastic ki potlam sing khomjin tasinba haukre Eastern Art and Culture Foundation Manipur na sinduna lamdam asigi ariba art form oiriba thangta gi saruk ama oina leiriba thanghai gi matangda numit ko ni chupna chatharakpa workshop loisinkhre loinana thangta gi institute asina puthokpa thanghau rol gi production amadi thangta gi mahai singsu utkhre hariba workshop adu Ministry of Culture gi senthang makhada chatharakpani Imphal iski arapti mamang laikai da leiba lup asigi sanglenda pangthokpa Thoram maduda thangtagi masak nairaba oza amasu oiriba Padma Shri Awardee K Sanathoi bana thangta hariba art form asi Manipur gi oinadi thadokna ba yadraba mahai amani mahai asigi mapalna Manipur gi ningtamba ngamlabani Madugi matakta sada landa yamna maru oiba khulai oiba natana isabu yeknabagi makhutage ngakthokpada achawa pambai oiribani adubu art form asigi matam khara sitharubadagi ngasi akhang ahi singna hotnabiba amadi thangtagi oiba institute kya thorakpadagi mapung fana hingatpa ngamle chauthoksaningai oiba amana ngasi thangtagi mahai asi school college ta mahairoi singi syllabus oina tamnabada natana university level fawbada mahai oina tamnarawani maram aduna art form asi chakhatnaba paksana tambiba mathautai haina phongdokhi thoram maduda art and culture gi deputy director G Dharmadas Eastern Art and Culture Foundation Manipur gi president M Manihana chingba masak naiba myoi sing saruk yakhi thangta asina ekoi kunai asi simakpani kunai asigi thawaini thangta asi ekoi na sumnagi sala kaktagi nate lang thengnabada dei sa thengnabada tawriba adu ama loina ekoi laitin timule mutainaba adagi thunga thon hiram kara da kaya da koi thangta asi sendraga kunai asigi culture na asi maru thogam lodra punu lakpani adu haiba art form ase koi Manipur jabu isai nat sabato singba leriba koi art ki hom koi astasu thangta asi de yawdna lebani tuna ninga se koi na thangta se koi kumnai simakpani do thangta na koi gi thawai ne na hajeri basi Huziga temba bre amatang lawminasi Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makatarakpa pauda Rising Youth Organization RYO Moirangkhom Bokul Makhong na stenduna Bhakta Ashram Ground da chatharakliba Taramathoirak Suba Waikhom Ongbi Sarajubala Devi Memorial Trophy 5A Sideman Open Football Tournament lisingani kun mangada Mangang FC Nambol na team champion oikre tongan ba team kuntra marina saruk yaraga league cum knockout basis ta pangthokliba tournament asi ngarang numidang pung 8 makhai tabada loisinba numit ki sanakiba final match ta Mangang FC Nambol amadi Dailin FC Moirang team anina match ki apiba matam loiba fawbada panjal amamamda chanaduna laikhi tournament conduct rule gi matung ena match adubu conduct tawkiba referee na kick from penalty mark na team anima ki marai baklebna khibada team anima ki maikaidagi penalty shootout ta ahum kauna khibada Mangang FC na Dailin FC bu panjal ahum anida maithiba piraga team champion oiba ngamkhibani
Trophy adugi akhanaba prize oina best discipline team gi mana na Arapti FC na taki, top scorer gi mana na Dailin FC gi Newton na taki. Best defender gi mana na Arapti FC gi Tenau na taki, player of the tournament na Dailin FC gi Bizio na taki baga loina na man of the final match na Mangang FC gi Jackson na tabangam ki. Team champion oikiba Mangang FC na Bolda Sel gi mana oina lupa lising humpuga loina na trophy amasung team runner up takiba Dailin FC Moirangda Selgi mana oina lupa lising nifuga loina na trophy fangki. Tournament loishin bagi thorom maduda Manipur Legislative Assembly gi Speaker T.H. Satyabrata na athoiba mitung oina saruk yaduna makok mathang takraba team singda mana laukthoktu na pukning thogatki. Aroibada maroiba pau amuka hana pizari. DM College की कैंपस ता प्लास्टिक फ्री जोन और हन्ना बखोंगथांग लौखत पा होख्रे हुजिक फावबगी ओइना ISTV ना पिजा बपाउ मतांग अस्ता लोसिनजरे मिटेंग ताबिरिबा पुमना मपु अमुका ना ख्रुमजरी